Ngasisu Manipur top channel gi maikeri special content katang hanboina mayamna lokhocharakan share tawjagi yamna mak Manipur miyamna khangdaba yadraba content amani haina su khanjai mayamda share tawjaraki sigi asingbagi mayam sisi poxi singna yorokpa editorial kalam dagi lokhsaba content masa makhni si loraba matungna atopa marueba pauxing mayamda share tawjagi editorial kalam dagi lokhpa pauxina mayam Mayang na Meitei maming onba Meitei phurup mangkhinabagi lambi oigani lawpham thoi haibisugi matangda thamlakpa wafamni Union Public Service Commission na lawba combined competitive examination singi phal lawthokpada Manipuri masa kana yorokpagi haibasi makhoi masa na claim torokpa natraga laingak na Manipuri masa masing asuk yamna yawi haina lawthoktrabadi loinamak khangba ngamdabagi phibam dalai yam khraba miyoi mayam adugi maming mathasing mathang yenglakpada Meitei gi maming asengba yauramlagadi makhoi kharagidi adum khangba ngami adubu ayambadi aikhoi gi yelhori ngaidigi leijarakpa maming mathasing ningthina kaunaraktre madugi mahutta India gi mayo lamda kaunaba nupa masum nupi sing maming kaunarai miyamna makhoi gi masa masusing maming thonbasi kangbu amana hekta konchinabasu yawi kanagumba mana mama mapa anigi maming khara lauraga punsinaduna maming sembasu yawi kanagumba kharana amuk aphawba maming chatpa makhoina oheningba phidamningai oiba migi maming lauraga thonbasu yawi adubu mamingi mamangda natraga maningda yumnak haiba ama taplibasidi aikhoina kaidongai losilloidabani aikhoigi yumnak sagai asina miyue adu kanano haiba taklibani hairiba satnabi asina malemgi atei lebak singdasu adum taunai maroina India gi mainland da leiba miyamsu adum satnai yumnak haibasi Meitei singi oinadi yam maruoi mayum maikei panba matamda imari thinarakpada salai karino haibagi mathakta sairup tinnaba haibana singba hekta yengnai sagai natei natraga imari tinnaba sing launaba yade yek thoi haiba ama lairibasini masi miyoibana fanayamna sakholagassu aikhoigi lairiba culture amasum scientific oiba maram kyana launa lainaba tonade maram aduna aikhoi punamakna mi amagi maming irakpada natragana kaunarakpada yumna kaukthokpa sumde handak marak pauksi amakhakta mayang amana Meitei gi maming thonbada nattana Yumnak Phaoba Ollamle haibagi declaration amakak advertisement oina fonglakpa thengnai maki phurup adu hondoklaga longjam sagai oina onjare hairakhi asigumba mamingda yumnak yauna olakpagi mawong matawasi khunai asina yamna laina lauridabani kari maramgi damakta masagi sagai adu hondoklaga atopa sagai ama olakpano haiba nainaba taragadi sauraba maram ama leigani Meitei singi masing asi aduk yamna nati lak taraga mangasu yaubanati makhoi gumba miyoi kyana aikhoigi sagai da tinchilaglaga Meitei ni haibasu yaroidaba maramna makhoi da kamdauna sigumba sagai gi phida asi kanana lanthokpano haibasi thigatpagi tangai fadabalai kanagumana Meitei gi maming natragana mapalam gi miyoi amagi maming pamjai haiduna thonbada athingba leite masimak Meitei masasingsu adum tawi Mayang gi maming thonba Meitei mayam ama lei adubu sagai yauna maming thonbadi taunade Manipur gi oinadi sagai onba haibasi sana kunungi ayaba leiraba matamda ta taunai sana kunung ayaba pidana kanagum amana pauksi amada ming onjare haina hablaklaga maki official oiba che changsingna maming loinama olakpa haibasi akaiba malei maru oina pikraba phurup ama muthananabagi amata ngairaba pambaidi phurup adugi ningol sing achauba phurup na lauksinba haibasini maramaduna Meitei khunaina yelhawingaidigi hauna Meitei nupi sing atopa leibaki miyoida yum panbada ayaba piramdabasi apikba phurup asi kananabagi damaktani haujikti sakholaklei leiba asigi constitution ayaba pibalei kanamatana yetpa yaroi haibigi marumda Meitei sanu kaya mayangda mayum panarai masi satnabi oirakle phongna masa mayani haiduna sumang thilongda bibagi phampham piraga luhongle
matang asida panjaning bu wafamdi mapalamdagi Manipur laklaga masa masagi sagai thadokuna Meitei gi sagai da onbagi satnabi ama uraklibasi mari lenaba authority amana yengsin haudrabadi pikraba Meitei purubasi mangkhinabagi lambi oigani haina lawi haba pawmusu ngasi phongkhiba si phongsing maroiba content ama oina phongli yamna thamoi suninge oiraba paw amara haina dikhanjai tabu mayamgi mochu kari lebibige habdu sujai sojana comment box ta comment thambira o haina Manipur top channel gi mekedi gi request tawjari aduga makhasa tharak poina ngasi phongkhiba si phongsing ama sum thokiba thodok wathok singdagi maroiba I pawsing khongachara kana mayamda share tawjagi mayam lofuktaminasi Khosaibu mara lehenana bo honabagi mayokta more da wakat mi famkhre draki case ta sahi ani makhairam jail lairuraba mara lairamdre haina jail gi thadokraba ADC Sandil gi chairman oirama Lokhosai Jobu mara lehenana ba honarakpagi mayokta more da leiba tuan community gi apunba nupi lup joint women organization na more da wakat mi famkhre Koki Women Union and Human Rights More Block Minority Women Development Organization Gurkha Samas Mahilya Samiti Amadi Tamil Women Union gi nupi sing punna saru yaduna Morris bus parking mamang da sathakiba wakat mi pamadura tuan play card kya su sejanaki wakat mi pamadura saru yakibi Koki Women Unions and Human Rights More Block Central Executive Committee member Romila Meitei na paumi sing da hai Court na mara leitre haina thadokraba Phaoba hanjin mara lehenaba honarakpasi yaningdaba phongdoktuna wakat mi phamani Lokhosai Jobu mara lehenaba honarakpasi singmi tamigi marakta singmi singbu naitom tahanaba honarakpani loinana Lokhosai Joda personal oina attack tawbani haina lawi karigumba makhatana Lokhosai Jogi mara lainaba honaraglabdi more miyam loinana akan makhongjang sa tharakani haina su mahangna makhatana phongdoki haiba pawmusu Fongnari Loisilak po na mapalam gi oiba atopa paw mana nupi ama truck na takpadagi sirei masai sai kun ganito rom surabi nupi ama mahakna tongduna lakiba scooter dagi taraba matung tungda khongjel yang na tharokiba truck amana takhaibadagi sirei haina police na report amana phongdorakle report asina makhata na phongdorakpada thaudo adu East Delhi gi Muyar Bihar ngasi thokibani thaudo adu da laikhidrabi adu Kondali area da leiba Rajabir colony dagi Sweetie Kobi amani haina confirm tawkhre thaudo adu GB Pen Hospital gi mayumda halakpagi lambi da thokibani yum thangnaba amaga loinana mahak scooter amada tongduna hospital dagi halakhibani speed breaker amada thengzilaba matung maning da tonglakiba nupi adu gari dagi takhibani madugi matung khongjel yangna tharokiba truck amana maki mathakta thauduna chatkibadagi sikibani haina senior police officer amana phongdorakli thaudo adu senior ba truck driver mai maphamdudagi nanthokuna senkre thaudo adu thokraba matung manak nakpada lairiba miyoising nupi adu hospital pukhalaki adumainama hospital yorakpa matamda mahak sire haina doctor sina lakthurakibani Deputy Commissioner of Police is Deepak Yadav na phongdorakibada thaudo aduga mari leinana case ma tuan ba section singi makhada register tawkhre thaudo adu scenery ba truck driver fanaba akhanaba team ama semkhre thaudo thopkham gi akoibada khiliba CCTV camera gi footage sing yenglaga thaudo adu scenery ba truck driver adu masak khangdoknaba honari thaudo adu laikhidraba nupi adugi haksang postmortem tawnabagi dam hospital thakre haireba pawmusu ngaji phongki ba si phong sing sida marueba Power mo in phonari and thank you.